social media ki update post kara mayam da pathok sari Arambai da Manipuri by blood hariba page asina asumna phongdorakli Arambai Tengol su public ki opinion wahi tabiu public su Arambai Tengol gi opinion tabiu public lairamdrabadi 80 lairamloi 80 lairamdrabadi public su awaba nanglamgani hena sokna Pesa sigi makatarakpa oina unity trust kaire haiduna loina thugairaga civil war tawra loire sibana favra or amana amabu ngaknaraga amana amagi watanaraga lale khotle ningthina hainaraga imaleba kanbana favra imari kharana fake account dai phajana gi hairi sisu khangsi pesa sigi makatarakpa oina su asumna palakli ima lamdamgi pologi haurak phamsu oiriba aikhoi gi poni se lising ama khakta ngaire extinct waikragani haibadi mutkragani punna kaminasi pause sandokpiu next update ta tom sanana thadorakpa post amana asumna hairakli infan mayolda baris haibra kaino angawba ama zeldai belda nasinaraga tholakpa hangoi yoluba linman angang do imfal gi ima ibel lup mayamna warakpa ngamdrabanina nongsaba aina warak sabatare ya kaisu nataba ngakha mana nokpa sari hai nangi birendu faw singnariba nongsabani ne chakyam chaba apangba angang kyan taw boy haino amunba sani namai namito kharanaga mubne tulsibungda khinba nunghek mandana Next update the Indian National Congress Manipur na asumna phongdorakli lairik laisu tamduna kalampai gadaba matam sida nongmai paihalliba sarkar si miyamgi yaifanaba leiba sarkar natte haina phongdorakli Next update the Korounganbana khumanna ngarang thadorakpa ngasigi amukanna thadana gadoriba polling booth singda asumna phongdorakli hayeng repoll tawgadoriba mafam sing polling station manakta 80 gi member amata changbiganu aduga 80 member na thadagadaba oirabadi icham chamba dress da Satpiu masida 80 ne hairaga katukaran tawraba nasagi daita oini aduga 80 site su chapchaba tawni mafam tugi commander singna su fazana senabiu Next update ta Nagaland da Modina wasak ngaktabagi MP election da board ama faw thada khidre district tarukta adom kai fawi pause tabada ikairi du fai Next update ta RK Ichan Thoi na asumna phongtorakli ai tabu mayamgi damak voice lauzabani appeal chachabani aigi faba zelda laikibane sarda chaiba yaol sengdaba chaiba Delhi da ai fanaba tawba emsu bompo khaikiba UCM mai chakpa ngangkiba mi yumda nongmoina kapslamba chaikiba mayamdugi threaten pressure iraisa amatana ai yum lakpiduna ai encourage tawbikide angang aibu inthokpiki ai hojiksu kanamta da expect tawdeda aigi asoiba BJP Congress CSO organization khulai paiba iraisa kayana ngairaga leiri haiba ai khangi Manipur gi intellectual kayana aibu angaubi sononi haina pauthokpi bana ayambani ama mapana warakpa ngamdraba lamsi sikrona sapson bibani matam ama all BJP mandal ayamba aibu allegation tawbikibani matamduda aigi damak aigi family relatives best friend natana laikide hojiksu atataini laizariba ai nakhoigi damak nakhoidigi karimta expect tawte